jam tarak tre ei chat pe kya nungai tre Salu ani tani hazara ei salu ani khatani adu ju khechir Udah udah na pa ngai je. kangjo jole ukja uba thani jaw khechir mayu mai be sering ni janga I Sasala matung. asala matu Jum daraga iroi daroi bi dai olu doi na. लम्बी फाजो थमोगी तिलंगा लंचा किसी कि हमदन थार Mayam huji baraki ising yang bachat li. Ai ga koi tamu ga. Yen hang. kamu ton Masana kau ngamu tu na thangalo. dona nate Baraki ising yang bachat li. Ma. Ko ne. Barang mapan da le jara ising ga jing ma phang de thok te ba koi se sung thok te ba. Imung de ma pan thok ta ba da number 1 chat le se. mamang thana ga chakri ni Koi Lucina mamang thara chat khare. Du bara. Baraki ising jeng si akoi gi ma ba du ga chat pa do jungle le ba ko du chang ba ki jana. Koi thang na ba si ga. Koi thang na ba. Kaino si ga yenge kyam chaw le jeng using ga taw ri ngo. nana ko Lo re di karum me he. kayo ra Nang kai jali ba ibema mana khangra poni mana mang tha ja khalu re ata na. Koi chalo ine sigani ne lai do. Nang ko ba ga kumi ba. Kai no du ga kumi du na. Ma du ga gini ne lilak to sing do. Du ga ge khoi yum taw re. Ta ga ja. Okay. Sing me yang ta di pha re bo. Pa khali ba yam na. Yam jeng ni jungle ni jungle. Jungle में क्या है जंग मा इसिं बा चावि आया दा सिगा सिं मयाम लाइदे ने वा सिं तु वा से लखछिरा मै चे मोइबा नुंगाइ नि दु पल्ला ले नि अखया दसु पलंगनि ने jumda leiba sing nyam da loisan ngamdre du हैनो पामी जु इसिं याइ दा मयाम उजरबो kang taw ri इसिं मयाइ दा हैनो पाम्बी तकत इ हैनो पाम्बी सिजु अस पाइ हे पाक से पाइ हे सिगा जुमम जु हाइदै से उरबा cháu có tay cháu này mẹ chimai tan tu आ दे हैनो पाम्बी सिगा जु खरा मयंग ताबा दंग न तो साबना साबना papa लाओ हलसी लाओ चांग थोंग दोइने फी तुरम बने बको मैम फी तुरम बदगी सिंग जेंग उसे ने खोइ हुमजे खोइ लांलेंगी दि स्कूल हांग दिन ना ए भान्जी तुम लोग कहाँ गए थे भान्जी मामा सुकुनी को पहचाना नहीं तुम लोगों ने मामा सुकुनी हूँ मैं भान्जी कारण जी मामा को नहीं पहचाना मैंने ऐसा चाल बिछाऊंगा सब के सब उल्टी गुल्टी हो जाएगा गुल्टी अरे बाबा ठाकुर क्या हो गया कारण जी मैम nga taw pole nga khoi da na nga mi ga kilo ma ga makhai lo re do nga do thong bu nga thang su thong dre hoji thong si da thong si da khang saning gi nuk sa yam sai ko duna sobri chaning bani nga lang sobri sai khang de kai thong doi no ne thong ga yeng hala ge मैम ko kai cha ge do nga si slow he nga nge sa bana aw phajai da ning thi jai phajai ne je ja se phajai ne ning thi jai ne yan chak thong ura ga chak loi re chak puthora ge chak cha doi ni hojik se ko wa bana ngasi se kang loi ba numi ne ba ko ngasi se do ngasi se joydev chong ba sakani joydev chong ba sakani ko ngasi se na koi siga wajam na ma tawni moi gi tawni hai ba ko do lakta ba ya de khoi gi family punna lakta ba ya de hayam kanna hairak pa aduna chat toini ngasi se ko kumsi chahi gi joydev chachadri ba ko kumsi chahi gi kumsi jai I thong se mayam do moli na te ko hen comment harakani moli ai na da kumsi chahi gi na joydev chachadri ba ko kumsi gi khechi cha di joydev gi ado ngasi chalaga charani ayuk ta gi ne sitpaga sengbaga taibaga nanbaga phengbaga chambaga adagi di phi tubaga khotpaga chak thongbaga kariga war pathare sa de pung ma hele ba ko ado khoda chak cha chai thauba nga chai de ge ise war ba ko do mana jo phu pha ka ma do me ju se nga sai de ma ngai ba dai si do re se to khuji ma chu lo I nai ne lai ba chongning ma na I di hebra masta ka kai khangau sa ka loi u re tawi se phau ba do lai samai na sak sa se na sai de hai ne ba ko do loi gi de ne ji bo tak thi ro
ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯏ ꯉꯁꯤꯁꯦ ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯍꯥ ꯃꯍꯥꯔꯥꯖꯥꯅꯤꯁꯦ ꯃꯍꯥꯔꯥꯖꯥ ꯅꯤꯡꯊꯧ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯅꯤꯡꯊꯧ ꯁꯣꯔꯐꯥꯎ ꯀꯟꯅ ꯍꯣꯟꯕ ꯌꯥꯗꯕ ꯅꯤꯡꯊꯧ ꯉꯥꯡꯕꯅ ꯑꯃ ꯐꯔꯤꯕ ꯉꯥꯡꯕꯅ ꯑꯍꯟ ꯑꯣꯏꯔꯛꯅ ꯍꯅꯨꯔꯛꯅ ꯇꯧꯕꯤꯔ ꯈꯪꯗꯦ ꯃꯌꯥꯝ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯗꯥꯁꯤꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕꯁꯤꯗꯤꯕ ꯉꯥꯡ ꯂꯩꯕꯅꯤ ꯃꯤꯅꯗꯤ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯍꯥꯏꯗ꯭ꯔꯥ ꯀꯨꯀꯔꯒꯁꯦ ꯍꯥꯡ ꯌꯥꯗ꯭ꯔꯦ ꯂꯨꯅ ꯇꯧꯕꯗꯣ ꯂꯨꯅꯕꯨꯗꯤ ꯇꯧꯕ ꯈꯪꯉꯕ ꯂꯨꯅ ꯇꯧꯗꯦꯒꯤ ꯋꯥꯔꯤ ꯅꯠꯇꯦꯕ ꯂꯨꯅꯕꯨꯗꯤ ꯇꯧꯋꯦꯕ ꯑꯗꯨꯒ ꯂꯨꯅ ꯇꯧꯔꯒ ꯉꯥꯡꯕꯁꯨ ꯌꯥꯝ ꯀꯜꯂꯦꯕ ꯄꯉꯥꯡꯇ ꯉꯥꯡꯉꯤ ꯂꯥꯛꯑꯣ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯒꯦ ꯀꯨꯀꯔꯗ ꯆꯥꯛ ꯄꯨꯔꯛꯏꯅꯤ ꯇꯨꯃꯦ ꯉꯁꯤꯗꯤ ꯑꯩꯅ ꯆꯥꯛ ꯊꯤꯕ ꯈꯣꯠꯄ ꯀꯣꯏꯆꯠ ꯆꯠꯄꯁꯦ ꯎꯠꯀꯦꯍꯦ ꯃꯌꯥꯝꯗ ꯑꯩꯁꯦ ꯅꯣꯡꯃ ꯐꯥꯗꯅ ꯑꯩꯒꯤ ꯗꯦ ꯏꯟ ꯃꯥꯏ ꯂꯥꯏꯐ ꯁꯦꯝꯒꯦ ꯇꯧꯕ ꯇꯜꯂꯦꯕ ꯚꯤꯗꯤꯑꯣ ꯅꯝꯕꯒ ꯑꯦꯗꯤꯠ ꯇꯧꯕꯒ ꯇꯟꯗꯅ ꯑꯝꯇ ꯍꯦꯛ ꯁꯦꯝꯗꯕꯅꯤꯕ ꯑꯩꯅ ला 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 ꯃꯤꯅꯥꯎ ꯀꯌꯥꯝ ꯅꯨꯡꯁꯤꯅ ꯁꯧꯖꯉꯩ ꯁꯧ ꯃꯃꯝ ꯆꯥꯔꯔꯣꯏꯗ꯭ꯔꯣ ꯃꯤꯅꯥꯎꯕꯦ ꯃꯌꯥꯝ ꯁꯤ ꯕ꯭ꯂꯥꯎꯁꯁꯦ ꯇꯨꯕ ꯂꯣꯏꯅ ꯁꯤꯗ ꯖꯥꯜꯂꯦ ꯃꯄꯨꯗꯣ ꯂꯧꯕ ꯂꯥꯛꯇ꯭ꯔꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣꯁꯦ ꯐꯖꯅ ꯇꯧꯕꯅꯤꯀꯣ ꯈꯨꯗꯥꯡꯒꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯃꯄꯨꯗꯣ ꯂꯧꯕ ꯂꯥꯛꯇ꯭ꯔꯤ ꯉꯁꯤ ꯂꯥꯛꯄ ꯌꯥꯏ ꯑꯩꯈꯣꯏ ꯗꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯍꯧꯖꯤꯛ ꯌꯥꯂꯨꯃꯦ ꯑꯣ ꯃꯥꯏ ꯒꯣꯗ ꯋꯥꯏ ꯃꯌꯥꯝ ꯃꯊꯦꯜ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯁꯤꯒꯩꯁꯤꯒ ꯂꯩꯔꯦ ꯀꯥꯡꯁꯣꯏ ꯀꯣꯝꯄ꯭ꯔꯦꯛꯀꯤ ꯀꯥꯡꯁꯣꯏꯅꯤꯀꯣ ꯀꯣꯝꯄ꯭ꯔꯦꯛ ꯆꯝꯊꯣꯡ ꯈꯥꯡꯁꯤꯗꯤ ꯃꯌꯥꯝ ꯏꯒꯅꯣꯔ ꯇꯧꯕꯤꯔꯣꯏ ꯈꯥꯡꯁꯤ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯃꯥꯏ ꯀꯩꯅꯣꯁꯦ ꯀꯣꯛꯊꯔꯛꯇꯅꯀꯣ ꯅꯟꯁꯇꯤꯛꯀꯤ ꯑꯣꯏꯔꯝꯕꯗꯒꯤ ꯑꯗꯨꯝ ꯀꯣꯛꯊꯔꯛꯇꯅ ꯀꯣꯡꯍꯧ ꯑꯣꯜꯂꯦ ꯑꯗꯨꯅ ꯈꯥꯡꯁꯤꯗꯤ ꯏꯒꯅꯣꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯀꯣ ꯑꯗꯨꯗꯒꯤꯗꯤ ꯁꯤꯗꯅ ꯀꯥꯡꯉꯧ ꯑꯃ ꯇꯧꯔꯦ ꯆꯅꯥꯒ ꯑꯗꯒꯤꯗꯤ ꯃꯌꯥꯟ ꯇꯨꯌꯥꯟ ꯍꯥꯏꯗꯨꯅꯤꯀꯣ ꯌꯣꯡꯆꯥꯛꯁꯨ ꯌꯥꯎꯔꯦ ꯑꯗꯨ ꯌꯣꯡꯆꯥꯛꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯄꯦ ꯁꯤꯃ ꯀꯥꯡꯉꯧ ꯇꯧꯔꯦ ꯑꯗꯨꯒ ꯆꯥꯛꯅ ꯁꯤꯗ ꯂꯩꯔꯦ ꯀꯥꯔꯣꯟ ꯉꯥꯜꯂꯤꯅꯤ ꯑꯉꯥꯡꯕ ꯆꯥꯒꯦꯅꯀꯣ ꯍꯥꯡꯗꯣꯛꯑꯒꯦ ꯂꯣꯏꯅꯗ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯀꯩꯀꯩ ꯋꯥꯠꯂꯤ ꯏꯁꯤꯡ ꯖꯥꯔꯛꯑꯒꯦꯀꯣ ꯐꯤꯜꯇꯔꯗ ꯏꯁꯤꯡ ꯖꯥꯔꯒꯦ ꯃꯌꯥꯝ तुम बिन जिया जाए कैसे जिया जाए तुम बिन सदियों से लंबी है रातें सदियों से लंबी हुए दिन आजा लौट कर तू ये दिल कह रहा है ꯗꯒꯤ ꯐ꯭ꯔꯤꯖꯇꯒꯤ ꯑꯩꯈꯣꯏ ꯐ꯭ꯔꯤꯖꯇ ꯌꯦꯡꯉꯨꯗꯨ ꯃꯌꯥꯝ ꯆꯥꯛ ꯑꯂꯦꯝꯕ ꯀꯨꯀꯔꯗꯒꯤ ꯆꯥꯛ ꯈꯥꯏꯗꯣꯛꯄ ꯍꯥ ꯆꯆꯦ ꯑꯃꯈꯛꯁꯤꯗꯤ ꯆꯥꯔꯒꯨꯝꯁꯦ ꯑꯗꯨꯒꯅꯦ ꯈꯇꯪꯗꯤ ꯂꯩꯌꯦ ꯁꯤꯒꯤ ꯆꯅꯥꯁꯦ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯕꯅꯦꯕꯀꯣ ꯖꯥꯝꯃꯦ ꯊꯝꯕ ꯑꯩꯅ ꯑꯐꯨꯠꯄꯅꯦꯕꯀꯣ ꯁꯤ ꯐ꯭ꯔꯤꯖꯇ ꯊꯝꯖꯤꯟꯈ꯭ꯔꯒꯦ ꯁꯤꯒ ꯉꯥ ꯕꯖꯥꯔ ꯈꯔ ꯂꯩ ꯑꯩꯒꯤ ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯦ ꯁꯤ ꯈꯛꯇꯅꯤ ꯀꯔꯤꯝ ꯍꯦꯛ ꯂꯩꯖꯗꯦ ꯃꯌꯥꯝ ꯀꯔꯤꯝ ꯍꯦꯛ ꯂꯩꯖꯗꯦ ꯆꯠꯅꯤ ꯈꯔ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯍꯤꯟꯖꯥꯡ ꯅꯥꯄꯤꯅꯤꯀꯣ ꯑꯇꯩꯗꯤ ꯚꯦꯖꯤꯇꯦꯕꯜ ꯈꯛꯇꯅꯤ ꯑꯗꯨꯒ ꯁꯤꯅ ꯌꯣꯡꯆꯥꯛ ꯑꯇꯤꯡꯕ ꯁꯤꯁꯨ ꯐ꯭ꯔꯤꯖꯇ ꯊꯝꯈ꯭ꯔꯅꯤ ꯁꯤꯒꯨꯝꯕꯁꯤꯅꯤꯅꯦ ꯑꯩꯅ ꯊꯝꯖꯔꯤꯁꯦ ꯏꯁꯤꯡ ꯌꯥꯔꯤ ꯃꯌꯥꯝ ꯑꯆꯥꯔ ꯉꯥꯛꯇꯅꯤꯁꯦ ꯑꯆꯥꯔ ꯃꯈꯜ ꯃꯈꯜꯒꯤ ꯑꯆꯥꯔ ꯁꯦ ꯀꯣ ꯑꯗꯨꯒ ꯁꯤꯒꯁꯨ ꯑꯆꯥꯔ ꯁꯤꯁꯨ ꯑꯆꯥꯔꯅꯤ ꯁꯤꯁꯨ ꯑꯆꯥꯔ ꯁꯤꯁꯨ ꯑꯆꯥꯔ ꯌꯥꯝ ꯂꯩ ꯊꯤꯡꯖꯤꯜꯂꯒꯦ ꯀꯥꯆꯧꯒꯤ ꯏꯟꯁꯥꯡꯁꯤꯅ ꯑꯃꯨꯛ ꯐꯖꯅ ꯁꯦꯡꯅꯕ ꯁꯦꯡꯗꯣꯛ ꯃꯌꯥꯝ ꯇꯜꯂꯦꯗ ꯁꯪꯁꯥꯔꯁꯦ ꯍꯤꯡꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯤꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯁꯪꯁꯥꯔ ꯍꯥꯏꯗꯣ ꯑꯣꯜꯂꯦꯗ ꯇꯧꯔꯨꯕꯗ ꯗꯥꯎꯁꯨ ꯌꯥꯗꯦ ꯗꯥꯎꯅ ꯑꯃ ꯌꯥꯗ꯭ꯔꯤꯕ ꯇꯟꯕ ꯑꯃ ꯌꯥꯎꯔꯕꯅꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯑꯩꯒꯤ ꯑꯩꯈꯣꯏꯗ ꯆꯥꯈ꯭ꯔꯦ ꯑꯩꯒ ꯉꯥꯏꯗꯕ ꯑꯩꯅ ꯉꯥꯏꯔ ꯃꯥꯅ ꯒꯤꯠ ꯅꯝꯅ ꯂꯩꯔꯝꯃꯤꯅꯦ ꯁꯤꯕꯨ ꯀꯩꯅꯣ ꯁꯤꯕꯨ ꯑꯩꯅ ꯆꯔꯥꯝꯇ ꯆꯠꯇꯅ ꯑꯩ ꯃꯥꯕꯨ ꯉꯥꯏꯔꯒ ꯂꯩꯔꯤꯅꯤ ꯉꯁꯥꯏ ꯊꯣꯡ ꯂꯣꯏꯔꯕꯅꯤ ꯆꯥꯛꯗꯣ ꯃꯥꯅ ꯒꯤꯠ ꯅꯝ ꯂꯩꯔꯝꯃꯤ ꯁꯥꯎꯅꯤꯡꯗ꯭ꯔꯤꯁꯦ ꯀꯣꯝꯄ꯭ꯂꯦꯛꯁꯦ ꯆꯥꯅꯤꯡꯕꯀꯣ
ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯁꯧꯕꯗꯨꯅꯦꯕꯀꯣ ꯃꯅꯤꯄꯨꯔꯒꯤ ꯆꯤꯜꯍꯥꯎꯁꯤꯡꯅ ꯀꯣꯝꯄ꯭ꯂꯦꯟ ꯅꯠꯇꯦ ꯀꯣꯂꯝꯃꯅꯤꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯗꯨꯅꯦꯕ ꯌꯥꯝ ꯄꯥꯝꯖꯕ ꯑꯩꯁꯦ ꯍꯥꯎꯔꯦ ꯁꯦꯡ ꯀꯩ ꯊꯥꯗꯣꯏꯅꯣ ꯑꯩꯅ ꯍꯥ ngurang mung đó Yo. Em sang. ngurang mung rồi nhé đại nhân tập lên nữa nha cái gì cam nhiều ra đại nhân tập rồi cái nồi gì vậy ly Đi ở đây. gì vậy quan đi rồi nhà của chị càng sập cái rồi sân bờ lồi đấy coi mai bunga sih kalau itu mai bunga lah aduga ai mai je loi ne uding masa pik pik thana saure ne masai da gi video mate mate lobe to lo bangam da ba da hoji kang salani kang sape ko tamo jele tamo tôi là sự bài dai di sing para ka sala ke mam ra do hola ke ko lang ni sidale amam ba basi phaja hi mai be ma si ko mai be masale cái đó nó cái gì nó tao được quá mu ko thơ này chứ nhà khôi đôi khi đồ đây thục thơ cái đấy rồi thì cho mà khăng nghe khôi khi đồ đây nè thì sao bây giờ nó lên là mu ko mà ơi chị ơi cho lên không ba lên mu không ba ngay thì để cho chứ ngay thì ngay thì khôi cho lên đó rồi mà xí rồi đẹp trong một cột đó mình làm xem riêng hơn là cái co mẹ hồi chị xoay đấy rồi sẵn là cái đã có tôi sẽ bảo ꯃꯌꯥꯝ ꯃꯥꯟꯗꯣ ꯃꯐꯝ ꯌꯧꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯤ ꯈꯔꯗꯤ ꯂꯥꯛꯄ ꯍꯧꯒꯠꯂꯦꯀꯣ ꯈꯔ ꯋꯥꯠꯂꯤ ꯂꯥꯛꯀꯗꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯝ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯅꯝꯕꯅꯦꯕꯀꯣ ꯑꯗꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯅꯀꯣ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯁꯤꯒ ꯂꯩꯔꯦ ꯏꯃꯥ ꯏꯆꯥ ꯑꯗꯣ ꯑꯗꯨꯝ ꯆꯍꯤ ꯆꯍꯤꯒꯤ ꯑꯗꯨꯝ ꯑꯍꯟ ꯑꯣꯏꯁꯜꯂꯛꯇꯣꯏꯅꯤꯅꯀꯣ ꯆꯍꯤ ꯆꯍꯤꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯀꯥꯡꯒꯤ ꯅꯨꯃꯤꯠꯀꯤ ꯑꯃꯀꯣ ꯁꯤꯒꯨꯝꯕꯁꯦ ꯂꯧꯍꯧꯔꯒꯗꯤ ꯃꯊꯪ ꯆꯍꯤꯗ ꯑꯃꯨꯛ ꯀꯌꯥꯝ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯁꯜꯂꯒꯦ ꯍꯥꯏꯗ ꯁꯨꯝ ꯈꯪꯕ ꯉꯝꯃꯤꯅꯀꯣ ꯑꯗꯩ ꯃꯤꯅ ꯌꯥꯝꯅꯁꯨ ꯂꯥꯡꯉꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯗꯁꯕꯇ ꯊꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯅꯦꯕꯀꯣ ꯑꯗꯣ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯎꯔꯒ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯇꯣ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ ꯌꯥꯝ ꯃꯤꯁ ꯇꯧꯋꯤ ꯊꯥꯏꯅꯗꯗꯤ ꯃꯥ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤꯅꯦ ꯁꯨꯃꯥꯏꯅ ꯗꯁꯕꯇ ꯊꯤꯕꯁꯦ ꯃꯥꯇꯅ ꯊꯤꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯍꯟꯁꯤꯡ ꯃꯥꯒ ꯖꯣꯏꯗꯦꯕ ꯆꯣꯡꯃꯤꯟꯅꯔꯝꯕ ꯑꯍꯟꯅꯦꯕꯀꯣ ꯁꯤꯗ ꯂꯦꯞꯄꯤꯁꯦ ꯁꯤꯒꯤ ꯑꯍꯟꯁꯦ ꯎꯔꯒ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯦ ꯏꯀꯨꯕꯣꯛꯇꯣꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯇꯧꯔꯒ ꯆꯠꯃꯤꯟꯅꯗꯣꯏꯅꯦ ꯌꯨꯝꯗꯒꯤꯀꯣ ꯁꯨꯃꯥꯏꯅ ꯖꯣꯏꯗꯦꯕꯀ ꯃꯥꯟꯗꯣꯞꯇ ꯀꯥꯒꯗꯕ ꯅꯨꯃꯤꯠꯁꯤꯗꯤ ꯆꯠꯀꯗꯕ ꯅꯨꯃꯤꯠꯁꯤꯗꯤꯀꯣ ꯑꯩꯈꯣꯏꯁꯦ ꯈꯔ ꯉꯟꯅꯗꯒꯤ ꯇꯂꯥꯕꯤ ꯇꯧꯗꯣꯏꯅꯤ ꯏꯀꯨꯕꯣꯛꯀꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯠꯇꯣꯏꯅꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯆꯍꯤ 3-4 ꯑꯗꯨꯃꯥꯏꯅ ꯐꯥꯖꯤꯜꯂꯦ ꯏꯀꯨꯕꯣꯛꯅ ꯂꯩꯈꯤꯗꯕꯁꯦ ꯑꯗꯣ ꯅꯤꯡꯁꯤꯡꯉꯦ ꯃꯣꯏꯒ ꯍꯥꯏꯗꯤ ꯖꯣꯏꯗꯦꯕ ꯆꯣꯡꯃꯤꯟꯅꯔꯝꯕ ꯑꯍꯟꯁꯤꯡ ꯑꯃ ꯑꯗꯨꯝ ꯃꯇꯥꯡꯗ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦꯕꯀꯣ ꯑꯗꯨꯅꯤꯗ ꯑꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯉꯁꯤꯒꯤ ꯖꯣꯏꯗꯦꯕꯁꯤꯗ ꯑꯍꯟꯁꯤꯡ ꯌꯥꯎꯔꯤ ꯈꯣꯠꯂꯤꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯃꯣꯏꯒꯤꯁꯨ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯀꯣ ꯂꯩꯍꯧꯅꯕ ꯍꯥꯏꯅ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯂꯧꯔꯦ ꯈꯣꯏꯗꯥꯁꯨ ꯌꯥꯎꯔꯦ ꯈꯣꯏꯗꯥꯁꯤꯗ ꯄꯤꯁ ꯀꯂꯔꯒꯤ ꯈꯨꯗꯩ ꯁꯦꯠꯂꯤꯁꯤꯅꯤꯀꯣ ꯑꯗ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯅ
ꯍꯧꯖꯤꯛꯁꯤꯅ ꯈꯦꯆꯤꯔ ꯆꯥꯕꯒꯤ ꯍꯧꯖꯤꯛꯁꯦ ꯃꯇꯝ ꯑꯣꯏꯔꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏ ꯗꯥꯅ ꯄ꯭ꯂꯦꯠ ꯈꯦꯆꯤ ꯆꯥꯕꯒꯤ ꯄ꯭ꯂꯦꯠ ꯀꯩꯅꯣ ꯇꯧꯔꯦ ꯌꯦꯟ ꯊꯝꯕ ꯈꯣꯠꯄ ꯍꯧꯔꯦꯕꯀꯣ ꯃꯥꯗꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯕꯒꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯒ ꯁꯤꯅ ꯈꯦꯆꯤ ꯆꯥꯕ ꯍꯧꯔꯦ ꯃꯌꯥꯝꯀꯣ ꯁꯥꯁꯨ ꯌꯥꯝ ꯁꯥꯏꯌꯦ ꯁꯥꯕꯁꯤꯒ ꯈꯦꯆꯤ ꯆꯥꯕꯁꯦ ꯑꯩꯗꯤ ꯉꯝꯗꯕꯅꯤ ꯑꯗꯣ ꯏꯁꯣꯔꯒꯤ ꯄ꯭ꯔꯁꯥꯗꯤ ꯍꯥꯏꯅ ꯈꯜꯂꯒꯀꯣ ꯑꯗꯣ ꯑꯗꯨꯝ ꯆꯥꯔꯤꯅꯦꯕꯀꯣ ꯑꯗꯣ ꯈꯦꯆꯤ ꯆꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯡꯉꯧ ꯌꯥꯎꯗ꯭ꯔꯒꯗꯤ ꯈꯅꯥꯎꯗ ꯌꯥꯝꯅ ꯀꯪꯕ ꯌꯣꯠꯊꯕ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅ ꯑꯩꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯪꯅ ꯆꯥꯕꯁꯦ ꯉꯝꯖꯗꯦꯕꯀꯣ ꯑꯗꯣ ꯀꯥꯡꯉꯧꯕꯨꯗꯤ ꯌꯥꯎꯕꯗꯣ ꯑꯥꯂꯨꯒ ꯁꯣꯌꯥꯕꯤꯟꯒ ꯇꯧꯔꯒ ꯉꯧꯕꯗꯣ ꯑꯗꯣ ꯈꯔ ꯀꯪꯉꯦꯕ ꯑꯗꯨꯗꯨꯅ ꯌꯥꯝ ꯋꯥꯅ ꯌꯣꯜꯂꯛꯈ꯭ꯔꯦ ꯈꯔꯗꯤ ꯑꯗꯨꯝ ꯆꯥꯔꯛꯑꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯑꯦꯕꯀꯣ ꯁꯦꯜꯐꯤꯗ ꯂꯥꯏꯚ ꯊꯥꯔꯣ ꯐꯣꯟ ꯇꯧꯔꯕꯣ Hi. Hi everyone. everyone Hi everybody. ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯍꯧꯖꯤꯛ Hi ꯑꯩꯈꯣꯏ everybody. ꯂꯥꯛꯑꯣ ꯋꯥ ꯍꯥꯏꯔꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯦꯆꯤ ꯆꯥꯕ ꯂꯣꯏꯗꯅ ꯖꯣꯏꯗꯦv ꯆꯣꯡꯗꯅ ꯍꯟꯖꯔꯛꯑꯦ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯖꯪꯒꯜꯗ ꯆꯪꯗꯧꯔꯦ ꯁꯣꯔ ꯍꯣꯟꯕꯁꯨ ꯋꯥꯔꯦ ꯍꯧꯖꯤꯛ ꯆꯥꯛꯁꯜꯂꯒ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯐꯨꯠ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯂꯥꯛꯏ ꯑꯃꯝꯕꯗ Ay jam taraktre. ꯅꯄꯥꯎꯂꯨ Ay jam taraktre. Ay chapra kya nungaikhre. ꯆꯠꯂꯨꯕꯅꯤ ꯇꯅꯤ Ay ꯊꯥꯖꯔꯛꯏꯕ chalu ani khatani. Adu ju khechir. ꯎꯏꯔ ꯎꯗ꯭ꯔꯤ ꯅꯄꯥ ꯉꯥꯡꯉꯤꯁꯦ Kangjo jole. Uksa uba dhanin jaw khechir mayu mai be sering ni changa I. ꯆꯥꯁꯜꯂ ꯃꯇꯨꯡ Asala matu. ꯌꯨꯝ ꯇꯧꯔꯒ ꯏꯔꯣꯏꯗꯧꯔꯣꯏꯕꯤꯗꯥꯏ ꯑꯣꯜꯂꯨꯗꯣꯏꯅꯤ ꯅꯪ Daru ondur bagi nam tori ngasi. ꯌꯨꯝ ꯇꯧꯔꯒ ꯃꯥ ꯃꯐꯤꯡꯗ ꯂꯧꯊꯣꯛꯑꯒ ꯏꯔꯣꯏꯗꯧꯔꯣꯏꯕꯤꯗ ꯑꯃꯨꯛ ꯑꯣꯜꯂꯨꯗꯣꯔꯤ ꯑꯍꯤꯡꯗ ꯑꯃꯨꯛ ꯀꯔꯤ ꯑꯣꯏꯔꯛꯄꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯁꯥꯒ ꯁꯥꯔꯦ ꯉꯁꯤ ꯅꯨꯡꯉꯥꯏꯅꯤ Nungai ni. ꯅꯨꯡꯉꯥꯏꯕꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯂꯩꯔꯦ ꯃꯥ Nungai bagi phibam am leiri. Ay mi ta kapag udre de ko kom da pusare ni bo. ꯆꯠꯂꯣ ꯀꯩ ꯅꯨꯃꯤꯠꯇ ꯀꯥꯞꯁꯜꯂꯤꯅꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯉꯝꯃꯒꯗꯤ ꯇꯣꯏꯅ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦꯀꯣ ꯑꯗꯣ ꯊꯕꯛ ꯀꯟꯕꯅꯤꯅ ꯌꯥꯝ ꯇꯣꯏꯅꯁꯨ ꯍꯥꯞꯄ ꯉꯝꯗꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ